Ching amadi tampaki lonaba mafamsingda kukilalahubasingna bunker masing khangdana sajilakbagi mathakta area domination camp singsu sajilakpa thengnare. Imphal East District ke Yaingam Pokpi Police Station akonba sana sabi mitei khulgi akoiba singge chingthak singda kukilalahubasingna area domination camp sajilakle haibagi akaknaba pawma fangbadage achumba khangdoknaba Tom TV ki team amana mafam aduda sangsinduna yenglubada sana sabi khulgi nongpok awang amade nongchup maikeida leiriba Chingyang Singda Afaba Makalgi Kutlai Achoba Paiba Camouflage Setpa Masing Yamlaba Kukilal Hoba Singna Area Domination Camp Sing Sazinduna Santri Toba Tengnare Sana Sabi Hariba Kulase Yumkok Yankai Humdoi Leiba Missingna Chahunga Humfurom Leiba Mitei Kulni Adubo Hokiba Me Kunipangi Nungtil Pung Ahunga Minute Kuntra Karahelak Baduaida Kulai Paiba Kuki Singna Kulasida Nomai Kapsinduna Akan Mamongda Landabaga Loinana Yumari Maithaki Badagi Kulasigi Kunjayam Ba Kul Thadokduna Manak Nakpada Leiba Relief Camp Singda Changzafam Loduna Leinari Hauze Sumnatage Kunja Kunmari Khakdamak Kulasi Sangduna Leiri Sana Sabi Hariba Mitei Kulasi Kuki Kulmangana Maikai Ahumdagi Koisinduna Natum Jingi Nongchup Chingkongda Naitom Taba Kulama Oiba Maramna Kuki Singna Tatana Nomai Kapsinduna Attack Chathabangambani Adubu mafam asida Kunsuba Jat Regiment amadi BSF na Kulasingak Senbadagi Makataba Thokaningdaba Thodok Sing Thoktana Leiri Amoromda Kulasigi Nongchup Thangbada Leiriba Simel Village amade Kaune Village Awanglomda Twinomjang Village amade Samusong Village Nongpoklomda Natum Jing Lalaga Leiba Urangpat Village Hairiba Kuki Kulsinga Sina Tengkhang Kayada Kulasi Maithanaba Honaduna Lakli Numidangi Matamda Kulasida Drone Paisinduna Security Force Leitabagi Acheng Batanjang Ngaiduna Leiri Karigumba Matamdana Kulasida Nomai Round Kara Kapshilaglaga Kian Kanganbagi Tabak Sathari Handakta amo Kulasigi Mamangda Leiba Natum Jingi Singyang Mathakta Anoba Bunker amadi Camp Sing Sajinduna Sniper Rifle Yauna Automatic Kulai Achoba Paiba Kukilal Hoba Singna Lanbung Samgalakli Oirakliba Fibam Asiga Mari Lainana Telau Chana Sajang GP ki Hanagi Pradhan Livestream Dinesna Tom TV da Hai Hauzik Thokli Baira Ngasi Lakshinaba Laingangna Ching amadi Tam Anigi Lonaba Mafam Singda Saba Bunker Sing Lauthokpagi Thabak Paikhatli Hairabasu Sana Sabi Kulasigi Akoibada Leiriba Kuki Kul Sing asidadi Kukilal Hoba Singna Camp amadi Bunker kya Sajinduna Lanbung Semgalakli Masina Maram Oiraga Kunja Sing Kibadagi Kulasida Changduna Leiba amadi Laukumba Ngamdaduna Leiri Asumna Kunja Singda Akia Khangtatana Piriba Suda Leiba Kukilal Hoba Singa Se Laingakna Lakshin Biyo Natragana Su withdraw Taubiyo Ngamloidaba Oiragana Nakai ama Sengna Haibiyo Nomagi Suraga Nomlaga Chamna Hingzaba Sana Sabi Kulgi Kunja Sing Kham Thengna Wanare Laingakna Midyang Changbiduna Kulasigi Akoibada Leiriba Kukilal Hoba Singa Se Takthokpiyo Loinana Kul Thadokduna Lanjenakraba Kunja Sing Kulasida Halaktuna Kunda Hanbada Mateng Pangbiyo Haina Mahakna Laingaki Pungning Singsilakli Akoi drone thajalaga yengzeba matamda aikoi sana sabi mamang sing koi natum sing haidana lairiba mafam sida drone hek thajanbaga moina nungmai se kapthore aduga akoi di isam samna mamangda akoi na khalambadi mafam sida aikoi gi sum moi se sum haidar aga laiboi sum lakoi moi lambi oina haitare sum laiboi khalambani adubu ngasi drone thajalaga yengubo matamdadi akoi gi Kem oina bunker na taba kem oina tinna kuptana tinna khadna sawa sawa yum mayamama koi kuki mila khulai paiba la lawbasing asida phajana leiba ujara aduna akhoi mamangda akhoi gi manipur sarkar na di akhoi gi hek bunker arai bagai singda leibasu tamda leibasu thugai bini haidana haibi graga kui asu kui ruba matam se akhoi mamang singdana bunker na taba kem oina leibiram mise kamai tabuno